layeng zariba sanahal sangayumpham nungpho wakham men sanan gi dak thakpadi phakraba miyoi sing ibomcha thobal ningombam Puspa Hairo Vicky Hairo M James Khangabo Hamida Sangayumpham Yumnam Amusna Thobal Hauka Y Aranjana Thobal Hauka Business loan fangdigani Business tawbiribe chininaw singi nungairaba paujel Security deposit amata yaudana amadi guarantor amata yaudana business loan oina lupa lakh ama fawba lobagi khudong chaba bizari Hariba senfam asi tha gi oina singbidaban hena khangbininglabadi office ta laktuna loan manager ga tanabiu natraga call tobiu 878-777-0432 amukana 878-777-0432 office timing ayuk ki pung 10 dagina pung 3 phawba loinana ningthawkabadagina thangja phawba hangjari office address na loan for growth Thobal Okram near Waikhomani Girls College Magtada 91.2 MHz sa Sandok Sariba Diamond Radio gi thawram tabiriba singbu Nirmala Thangjamna Taram Nokshari Hauzik thawrangi makha chathajarakpada lanthok sari ngasigi Rasifal amadi matam gi WAPHAM ahanbada lanthok sari ngasigi Rasifal Mes Rasi wakal gi pangal kanba ningthina kantharaga pangba thabak sing mai pakadaba amadi migi matengna ngambabu ngamjaduna leigani Naralda kalakpa yengthibadi leigani leisha pakhang singi oina ningjaba mapa chagani Brish Rasi miga punna pangba thabak thoram singda mai soidana pakani amadi yeknaba leiramlabasu laina ngamjagani marup mapangna luna jana tawbigani khusau thabadi yaroi leisha pakhang singi oina michang lei Mithun Rasi ngang sakpa haiba amadi poram sillang ba haibana Yamna kana zaba leigani adubu asauba amadi charangnabana mangjabadi leigani marup kaina danaba hotnau leisha pakhang singi oina ningba thongba wagani Karkat Rasi angambana yengsili arang arak cheksillu sajat hayu yeknabana pangalli kawganu haksang dinungai misang khara hengatkani sendong tanbadi kanagani Leisha pakhang singi oina mari fagani Singharasi miyamgi mateng pamladi fangani nangi oiba mising loinaba sumai pakani ariba thabak supangba khuloigani adubu haksang nungai badi watkani leisha pakhang singi oina mari fagani Kanyarasi ningba thongani sel thong kanagani anauba saga loinana mingchat khomba yagani marup mapanga warauna badi leigani asawbana mangoinaganu kanagani Leisha pakhang singi oina ningba mapachai Tularasi yetnaba amadi khut chawbagi thabak ta mangjagani imung manung watana na pangba thabak thauramda sel thum thadaba kanagani angambana chanbigani amadi mingchatkadaba numitni Leisha pakhang singi oina laibak fai Wrishik Rasi sel fangani mingchat khomba yagani marup mapangna chanbigani naknabagi matengdagi mingchat fawba tanba yagani mahu chawbana imung manungda mitabadi leigani leisha pakhang singi oina miwa thajaganu Dhanu Rasi anauba khalona aruba thabak pangba ngamjagani hanba leitana hotnabana mikok thongbasu ngamgani miyam pullaga nungaijaba amadi yeknaba mangkhini Leisha pakhang singi oina wakhal nungaigani Makarasi chin kan ganu hoya faganu asaw ba fathau yeknabana hunduna nganggadaba lei hanadagi panglakpad natana anobadi paidaba fai khut chawbadi manghanganu ngang khudong chabadi manghanganu
Leisha pakhangsingi oina mi thajabalui kumbarasi hakchang nungaiba watpa losing watpa leiraso mingchat tanba arang arak phangnaba hotnaba amadi ngang sakpada mi na chanbigani yetnabadi yaurunu leisha pakhangsingi oina ikai khumnai aroibada minarasi ningba khwaidagi hena thongjaba numini anawa michang amadi wakhalon leiba numini angambana haiba inbana thabak pangani arapa chatpasu ningba mapa chagani leisha pakhangsingi oina laibak phai Ngasigi matam-matam gi wafam da puduna laksari helicopter da campaign minung shipokpham thoi January gi nipan English ngani kungani thoi da Election Commission of India na ECI na ahan ba pangthokiba adugi matungda semdok semjin tawramdrabadi Manipur gi tangkak ani gi mikhal February 28 amasung March 3 da pangthokadabani adubu ahan ba face gi mikhal pangthokadaba numit asi numaijin numit ta tabadagi Christian lining chatpaching amasung tamgi miyam gi maikaidagi mangjil thaba lup kharana election asiga mari leinaba Authority of Maru oina Election Commission of India da hongdok pinaba aiba cherol sing chingba pisinduna taksin khiba ECI gi maikaidagi Chief Election Commissioner na luchingba mihut kangbu amana Manipur da laklabada hakthengna unaduna haizakhibagi yaithokre makha tana hongdok hongjin tawraptragadi hauzik fawbagi oinadi Manipur gi mikhalsi February 29 amasung March 5 pangthokadaba pangthokpada tare ECI gi maikaidagidi Manipur khaktagi sunatana atopa state mari gi su yawbanina mikhal pangthokadaba numit yamna watlingai haibadi numit kuntrani henbagi mamangda election schedule lauthoki masigi matung ina State mangada mikhalga mari leinaba thabak thoram sing paikhatnarakibani tangkak tare thongna pangthokadaba Uttar Pradesh tadi pangthokpa haukrabani Manipur gi su Chief Electoral Officer CEO gi maikaidagi su pangthoklagadaba mikhal sigidamak laukhatpam thokpa section thorang pumnamak leptana laukhatlakhi Haujiksu laukhali mikhal asigi bot thadanaba amasung masing chiduna assembly segment humpu makki result mapung phana lauthoktriba phawba paikhat khidawribani ahanba amasung ani shuba phase ki mikhalga mari leinaba repoll pangthok taba yadabagi fibam mayok naraklabasu pangthok taba yadabanina pangthok kadawribani isam sambada 32 shuba Manipur State Assembly gi election ga mari leinaba thabak thauram pumnamak mapung phana loisindraba phawbada Mathau taba pumnamak pangthokadawribani Nakalamarom mikhal sida saruk yagadaba political party makhoi gi yauna independent candidate singna election ga mari leinaba thaurang kayasu mafi takhatuna war fudingda prap paikhatna rakhe political party singna makhoi gi party gi mihut sinba mirep oigadaba singi maming sing laukthoknakhi election manifesto phongno rakhi Nomination paper sing file tawrakhibadagi scrutiny pangthoklaga withdrawal fawba pangthokre haujikti tangkak anigi mikhalsda punna mirep kaya na lamba tawnaragani haibadugi matangda chapchana ngani isingni haiba khangle mikhalgi thaurang pumna maksidagi khwaidagi haksinna amasung kanna paikhannarakliba thabakna election campaign vote khombagi thabak singni masigidamak atopa party amasung candidate singi worker supporters sing oirambadagi tokthoknaraktuna amada songsinnarakpa amasung saugotnarakpa sing yauna firal chingkhatpagi thauram phawba election campaign vote khombada jingsillaktuna pangthoknaraklibani vote thadagadaba phase anigi mikhalgi pumnamak pungphamdagi pung nifuga nipan gi mamangdagidi mikhal amatagi campaign sathaba yadrabanina hairiba matam asigi mamangda pangthok haugadaba Kurup thaduna chathanaраklibani adubo political party amasung candidate singna tongnarakpagum sit nifu dagi nifu manga fawba phangani hairiba BJP na election campaign da helicopter ga season narakliba sidi sel yamna chading tawdabagi wafamdi tarai thokhragana pukning yamna nungsiningai ticket laukthokpadasu yamna
थेंगना लाउथोखिबनिना जब चाबा पार्टी की मिरेप खंगदबना अककनबा कैंपेन जथनबगी मतम मरांग कायना फंखिदे इलेक्शन मैनिफेस्टो तसु पार्टी पुमनमकना सिटनाना पुथोकनख्रबा मतुंगदा मनिंग खोंबगी अदुबु मियामगी बोटी तासिन खोमजिनदुना लौननबा होन्नदबा यादबनिना लेमाइदा हाइदोकपा ग्लेशुरिन नत्रगना ममल यामलबा अतांगबा मही अमा लसिंग थादरगा चुपतुना लुक्तुना लौखलकपा सुमदुना लौननबा होनजरकपनी मियामगी बोट ख्वाइदगी ममल यामना लौनरकपनी यारिबा मखै फंगहौनबा होनरकपदा सेल यामना चंगबगी वाफम तुंगोइनरकपनी असेंबली सेगमेंट हुंफु सिनबा थुंगना खावांग नंगनबा चनखनरकपनी होनजरिबा पुनमक असि खंगबिरगदी यामना नुंगसिबिफमबु थोई अदुबु मणिपुर की मियाम की लाइनिंग ओइजबा इशू खरदना इशिंगदा लैतुम थादबदौना लैथोकपसिनदी कैंपेन दा हेलीकॉप्टर सिजनबगी ममल हंजिनगदबा मानदे मसिनिंग असिगी पुजरकलिबा मतम मतमगी वाफम